Sarvatra oiba Bhagavan Mapam Kuding Sinthungna Lairabasu Kalidadi Sri Sri Jagannath Kshetrada Khakta Apomba Oina Ngantoiri Sri Chaitanya Mahaprabhuna Sanyas Laurba Matungda Mapam Ashida Lengdana Laiki Mapam Sida Ngantoiriba Sri Jagannath Balabhadra Amadi Subhadra Ingagi Nongma Panbada Purigi Chakra Tirtha Haina Kangaba Mapamda Samudradagi U Oina Taurakhi Maharaj Indradyumnagi Mapamda Akasbani na Taglakibagi Matung Inna Yamna Ahal Oiraba Silpakar Amalaki Mahak Shwargagi Kuthaiba Vishwakarmani Amadi Sri Sri Jagannath Deva Masamakni Haiba Tongan Tongan Bawapum Singh Puran Singh the Tingne Amadi Pandit Singh Nasu Haine Matang Sida Manipur Bhagavat Foundation gi oiba mot ama piba tarabadi Handak Puri Jagannath Sri Murti Ahumsi Mamangaida Dwarkada Manai Nardagi Mapamda Utpikre Maram Sina Murti Singasi Narada Natabakana Amatan Ukidri Adu Oirabadi Sri Vishwakarma Matau Karamna Madubu Shabangam Gadoribano Maram Sina Murti Asimakti Sri Jagannath Masamakna Silpakar Oina Sadrabadi Atopakana Amatana Sabangam Loy Adu Oirabadi Vishwakarmana Lai Shai Hairibasi Lan Gadoribra Madusu Lande Maramdi Sem Sabagi Tabak Tauriba Kuthaiba Singbu Vishwakarma Kawi Lakliba Kuthaiba Ahal Aduna Nimit Kungamathoini Thong Londuna Kana Uhandana Murti Adubu Sagani Marakta Kana Gumba Amana Hek Apanba Pibada Makatana Kulai Tharoi Haiba Sartagi Makada Murtibu Shaki Namit Taragahumdoini Subhadra Manungdagi Makol Amata Tarak Trabada Karigumba Al Adusiramba Tarabati Murti Shingadumang Batari Kanbada Matwai Warba Ningtau Indradyumna Taraga Marini Subhanamitta Thong Hangdoklure Manungda Shabaloi Shindriba Makong Yaudaba Amadi Mapung Padaba Kutpanba Murti Ahum Amadi Sudarshan Chakra Khak Shilpakar Adudi Yaudana Lairamba Ubada Ningtau Kok Thakta Brajatabagamana Nawaki Namit Chudana Thong Hanglubana Murti Shinga Sepibam Kaibani Kallubada Ningtau Atma Ghat Tauduna Siragi Kanki Kudakta Ahangbadagi Nupa Waiba Lumlaba Konjelna Haidaki Waru Raganurajan Shaklon Nasimak Aina Dwapar Jukta Nardagi Mapamda Utkrabani Uriba Jagannath ki rup simakta kalida aina avatar taurage leplabani hauzik aibu abhishek tauro mafam sida brahma lenglaktuna vedagi chapchaba bidhanda aibu sthapan taurargani wafam si tabada harauraba Indradyumna sharobar kayadagi ising laurudana ingagi purnima namitta snan tauki ashumna Jagannath ki ahanba abhirvap oiba namit asibu Jagannath Janmadin Natraga Snan Yatra Haina Khanai Maharaj Indradyumna Dagi Hauduna Ngasi Phawbada Sahi Khudingi Ingagi Purnima Namitta Purida Ngantoiriba Jagannath Mandirda Aswadwargi Maningda Leiba Swan Kuhadagi Ishing Chapu Chamaga Nipan Soklaga Maha Snan Tawi Hairiba Kuha Asi Sahi Amagi Manungda Snan Yatra Namit Khaktada Hangi Mandirgi Garbhagrihadagi Snan Vedi the Lengthok Laga Snan Tawi Snan Loiraga Ibungona Gazabesha Tholi Ashumna Purida Kalengi Yak Launa Saba Matam Sida Kuhagi Ayingba Ishingna Snan Taurbadagi Matangi Numit Ingagi Taraga Tarukni Pan Badagi Numit Taraga Mangani Sri Jagannath Balladeva Amadi Subhadra Lok Lai Ho Taudunanai Mashibu Anasara Kawi Mandir Thonglon Sili Mandir Gichakumsu Mai Hode Mandir Manungdalaiba Anasar Gharda Ibungobo Ras Baidana Namit Kudingi Lenglaktuna Namit Taraga Mangani Layengi Akhanaba Manama Singh Thao Amadi Maru Marang Singna Hidak Oina Thaduna Layengi Ibungobo Namit Taraga Mangani Asida Makal Makalgi Akhaba Bhok Amadi Ayurvedana Takpa Bhoksing Semduna Katli Namit Taraga Mangani Layeng Laba Matungda Ibungo Mapung Phana Paraduna Ingengi Noma Panbada Garbhagrihada Lengsinduna Bhakta Singda Darshanamuk Pinabi Masibu Naba Yauban Haina Kangnai Matangi Numitta Ibungogi Ratha Yatra Pangthoi Tabada Angakpa Oiraba
Jagat Kimapu Jagannathna numit 15 nabagi maram asi magi manai bunung shiba amadi manai gi awaba ungamdabadagi oikibani. Matam amada Orishiyada Madhav Das kauba bhakta ama lairami. Magi nupina sangsar hek thadokibadagi Madhav Das mayum thadoktuna Puri da lakhi. Sangsardagi mapukning pura leithoktuna matam chupada Sri Jagannath ngaujaki. Achikpada bhajan taujaba nungtegi ibungogi darshan taujabagi mathakta mabu khwaidagi chanaba marupni khanjaduna matam chupada maga shanaminaki. Prabhushu maga loinana makhal kayagi lilasing shanaki. Asumna Madhav Das magi sangsarda ngauduna leiki. Nongma Madhav Das ati sar haibadi oba phaibagi anabana naki. Matam kharadi narabasu nana masagi thabak masana taujarami. Madhav Das asum sonjilaki. Mina magi mateng pange hairabasu aigi marup Jagannath lairi haiduna kana amatagi mateng laukide. Asum henjilakpana Madhav Das haugat kankhatpa ngamlakkidre. Gyan mangbana ising satpa amadi amangba masa khangdana adum tausinbana yamna namthide. Masasu patsinba horakle. Matam maduda bhakta vatsa loiba Jagannathna sebari oina Madhav Das ki manakta lakle Sri Hastana manai gi seba tawire. Masa sengdokpire phirolsu shudokpire. Hidak langthak amadi masa kankhatnaba mahi manai sing pithakle. Naknaba chanaba kana amatana tauroidaba sebabu ibungona manai Madhav Das ta tawire. Madhav Das gyan tarakpada mabu seba tawbiram libanupadu ubada magi marup Jagannathni khangle. Madhav Das na nungshin haijaki he dayamoy. Jagat pumbagi mapu oiban hakna tolaba Madhav Das aigi sebabu tawbiri. Masi natrabasu karigumba hakna aigi anaba asi oina phanbiram labadi aigi seba asi taudrabasu yabani. Prabhuna kumlaki nungsiraba sakha Madhav Das aina inai amatagi awaba kaidong nungda ungamde. Adubu nangi laibakta karmana maram oiduna tamlamba awabadudi aina kokhanba yade. Karigumba madu kokhanlabadi mathangi mapokta amuk hanna awaba adu phangani. Maram sina aina inaibu mathang mapokta amuk hanna wahanba pamde. Mashimak oidunasu nahakna hairabani na hauzik nangi bhagyada numit 15 amaga anamacha khangadaba lairi. Hairiba numit 15 ki anaba asi aingonda piro. Masi haiduna Jagannath Prabhuna manai numit 15 ki anaba adu lauki. Maram sina hauzik phawbada Sri Jagannath Mahaprabhu manai bunung sibana maram oiduna sahi khudingi ingagi 13 panbadagi 30 panba phawba ana sangda lengsinduna manai gi mahut sinduna nari. Jai Jagannath.